Hello everyone. Ngasidi hawai track ki mathel amamu yengminarase. Hawai track sina karamba makhalgi mathel thongba yabage, karamba makhalgi snack semba yabage habado mayam yengminarase. Ado siside koi Manipuri style natre ko mayam da ina utsaga dori se ngasi se. Ado semba se aina semgadaba natte imanabi Maharashtra gi imanabi haitare. Mana semdoine aduga engona takpani mana sidi. Ai semba haiteba ko moigi khutau haitare, khuthong haitare. अदो मैम येंगमिनरसे सुजी खरा लौरेको सुजी से मकोइगी खरा अकुप्पाइदो अकुप्पदो ओइदोइबा अकुप्पसु लei अपौबुसु लei को अदो अकुप्पदुने लौरिसे सिकी अकुप्पसे सिदैसिदा ngसाइगी हवाई ट्राक्टो ग्राइंड तौरगा हापतोइनिको अदो कमाइना ग्राइंड तौगे से येंगसे मैम माना सिदा ग्राइंड तौदोइसे सिंग खरा हापेको हवाई ट्राक्टोने देगी मोरो अटेक खरा मने अदो ग्राइंड तौथोए याम कइनो तौना तकपदि नते खरा मपंगसु दुम यावदोइनिको अदुगा हजिकी सुजी जिदा हापचनमिनरेबा अदुगा मिक्स तौदोइने मखल मखल ने मोइना थोंगिसिदि अखोइरोमदा चादबा अखोइरोमदा फंगदबा मखल अनौ अनौबा हाइतारे याम चाबा फंगे मागा तिनबसे मनीषागा तिनबसे अदो आइगी बेस्ट फ्रेंड जु ओइरिने मासे मागी मचानुपी अनी लैये बेदिका कौवे अहंदुना दगी अतोम्बिदुना मनु कौवे याम अदुम क्लोज फ्रेंड ओये एगी मासे अदो हजिकी मिक्सचर सिदा थुम खरा हापनी सुजी ने ngसाइगी ग्राइंड तौरिबा पोट सिने थुम खरा ने अदुगा अजवाइन खरा ने हापे माना हजिक नोइरगा हापख्रिदो अजवाइन नेबको अजवाइन जे चुमना हापते मोइदि तखाइर खुबाक अनी जे तखाइ मिनरगा हापेबा अदो सुमाइ तौरगा मिक्स तौमिनरनी अदो कोइगी के हाइतारे सुजी से मोइदि याम चाइए सुजी की अनो अनोबा पोट याम सेमेबको मोइदि अदो अइना खंगदबनिना मोइनने हेक कौरगा मखल मखल जे सेमा सेमा इंगोंदे पिजैयेबा ताकसु ताकपिदोइने अदो दही खरा हापे हजिकी मिक्सर दुदा दही सेम्बा कसे मान तंबिरिने अदुगा पानीपुरी की मही सेम्बा गदु माना तंबिरिने अइना ममांगदा अपलोड तौजेगिबदो पानीपुरी की मही सेम्बदो अदो सुमाइन तौरगा खरा हापचनबिनरनी अदो सुजी से अदुम इसिंगुम्बा याम हापत्रदि यादेबको मोइसे एब्जॉर्ब तौबा याम कल्लेबा अजो हजिक दही यापदुदसु यंगो अदुम खरा अदुम कंजलैसे अदुने इसिंग से मागी क्वांटिटी से येंगागा हापीबने मोइसे अदो ओलगा सुम ओली के सुम नंगजलेबा सुजी की पोटसे अदो हाउसु हाउबने सिगुमाइना मोइना सेमबजेको कोइन हैतबगिनेबा सुंचा चातबगी अदो यामना लाइबदि पो ओइबा सिसे अदुम अंगांगी टिफिनदगुम्बा स्कूल की टिफिनगुम्बदा अदुम हापदा यामना इराइ लाइन हापा याबा अंगांगनासु याम पामबो पोट ओइबको सिसे अदो सिसिना चटनी सेमनबनी हाये माना फतिगोमसे चटनी की सेमदोइने सिसिना सिसु ग्राइंड तौदोइने मखल मखल ने मोइगी चटनी ददी पुदीना की चटनी धनिया की चटनी बादाम की चटनी मूंगफली की चटनी अदगी करी नारियल की चटनी याम हइये मोइदी सेम्बा अदो माने हे तंबिये अदो मरक मरकता सेमगा आइजु शॉर्ट्स कुंबदा थागतलके मयाम येंबियो अदो चटनी सिदा मान हापीसे फतिगोम ने सिंग खरा सोइजनगिरे अदुगा सिगिदा मूंगफली खरा हापे दही खरा हापे दही याम चाइए मोइसे मूंगफली ने दही ने दगी सुजी मोइ चाइसे घी अदुम सिगुम्बसे यामना मोइ मिल्क प्रोडक्ट से यामना चाबा हाइतार अदो सिदा मोरो अटेक खरा मु हापचले अदुगा पुलब ग्राइंड तौदोइने मखल मखल नेदा मोइगिदा लैरिबा चटनी जिदि याम यामे अदो महाव मखल मखल ने सुमाइन तौरगा ग्राइंड तौरे सुजी से ngसाइगी सुजी थिटपदुनिको अदोइदा माना सोडा खरा हापे अदुगा ओखाइ मिनरे सोडा से तुमननबा मनुंगदा ngसाइना हान हापदि याब्रा हंगबदा माना हौरमदाइदा हापगना हेना हौबा कांदा नुंगाइबने हाना हापचलगा थम्मदि लोइ चाथोइ हायबा हाबेदि फन के हाइदोइनो पोटसे चरा तौबदो अदु ओइये अदु माना तवा सिदा
ꯘꯤ ꯈꯔ ꯍꯥꯞꯄꯦꯕꯀꯣ ꯘꯤ ꯈꯔ ꯃꯈꯥꯗ ꯂꯣꯏꯅ ꯍꯥꯞꯍꯧꯔꯦ ꯑꯁꯤꯒꯤ ꯇꯋꯥꯁꯦ ꯁꯤꯒꯤ ꯃꯀꯣꯟꯁꯤꯗꯅꯦꯕ ꯍꯥꯞꯇꯣꯏꯁꯦ ꯑꯗꯨꯒ ꯍꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯤꯁꯦ ꯃꯇꯝ ꯑꯃꯗ ꯕꯤꯁꯥꯜ ꯃꯥꯔꯠ ꯑꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯤ ꯕꯤꯁꯥꯜ ꯃꯥꯔꯠꯇꯨꯗꯒꯤ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯀꯔꯤ ꯍꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯍꯧꯏ ꯁꯤꯗꯩꯁꯤꯗ ꯌꯦꯔꯨꯝꯁꯦ ꯌꯦꯔꯨꯝ ꯑꯃꯃꯝ ꯑꯩꯈꯣꯏꯒꯤ ꯊꯨꯒꯥꯏꯔꯒ ꯂꯣꯏ ꯑꯣꯠꯈꯥꯏꯔꯒ ꯌꯦꯔꯨꯝꯁꯦ ꯆꯥꯃꯁ ꯑꯃꯃꯝ ꯍꯥꯞꯄꯒ ꯍꯧꯋꯦꯕ ꯑꯗꯣ ꯏꯆꯥꯅꯨꯄꯥꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯏꯅꯦ ꯃꯃꯤꯅ ꯅꯍꯥꯟꯃꯨꯛ ꯗꯤꯃꯥꯔꯠꯇ ꯂꯩꯕ ꯇꯋꯥꯗꯣ ꯁꯤ ꯍꯧꯅꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯌꯦ ꯑꯩꯅ ꯍꯣꯏ ꯑꯣꯏꯔꯝꯃꯅꯤꯅꯦ ꯆꯞꯁꯨ ꯃꯥꯟꯅꯩꯌꯦ ꯁꯤ ꯇꯋꯥꯁꯤꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯆꯨꯝꯁꯨ ꯆꯨꯝꯃꯦꯕ ꯑꯗꯣ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯆꯠꯅꯤ ꯃꯥꯅ ꯒ꯭ꯔꯥꯏꯟ ꯇꯧꯈꯤꯕ ꯆꯠꯅꯤꯗꯨꯅꯦꯕꯀꯣ ꯑꯗꯣ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯃ ꯌꯦꯡꯉꯒ ꯐꯖꯅ ꯒ꯭ꯔꯥꯏꯟ ꯇꯧꯔꯗꯣꯏꯅꯦꯕ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯒ꯭ꯔꯥꯏꯟ ꯇꯧꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯎꯡꯊꯠꯂꯒ ꯃꯀꯨꯝ ꯇꯥꯅꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯍꯥꯞꯄꯒ ꯑꯃꯨꯛꯀ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯍꯜꯂꯒ ꯁꯨꯃꯥꯏꯅ ꯆꯠꯅꯤꯁꯦ ꯁꯦꯝꯃꯦꯕ ꯁꯤꯁꯤꯅ ꯆꯠꯅꯤ ꯂꯥꯁ ꯁ꯭ꯇꯦꯖꯅꯦꯕ ꯇꯔꯀꯥ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯣ ꯇꯔꯀꯥ ꯇꯧꯗꯕꯁꯨ ꯌꯥꯏ ꯇꯔꯀꯥ ꯇꯧꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏ ꯊꯥꯎ ꯁꯣꯛ ꯇꯧꯕ ꯑꯃ ꯂꯩꯗꯥꯏ ꯃꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯁꯣꯛ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯃꯥꯅ ꯆꯝꯅ ꯑꯉꯥꯡꯈꯩ ꯆꯥꯕꯅꯤꯅ ꯊꯥꯎ ꯅꯨꯡꯁꯦ ꯌꯥꯝ ꯇꯧꯔꯔꯣꯏꯁꯤ ꯁꯣꯛ ꯇꯧꯔꯔꯣꯏꯁꯤ ꯍꯥꯏꯗꯅ ꯗꯔꯀꯥꯔ ꯇꯧꯔꯔꯣꯏꯁꯦꯅ ꯑꯩꯅ ꯇꯧꯍꯟꯗ꯭ꯔꯦꯕ ꯑꯗꯣ ꯇꯨ ꯌꯦꯡꯉꯣꯅꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯘꯤꯁꯦ ꯑꯃꯨꯛ ꯇꯩꯔꯒ ꯍꯧꯗꯣꯏꯅꯦꯕ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯍꯧꯕꯁꯦ ꯑꯉꯥꯡꯈꯩꯅꯁꯨ ꯌꯥꯝ ꯄꯥꯝꯕꯀꯣ ꯃꯀꯣꯟ ꯃꯇꯨꯝꯒ ꯌꯦꯡꯕꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯕꯅꯦ ꯌꯦꯡꯕꯗꯁꯨ ꯍꯥꯎꯁꯨ ꯍꯥꯎꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯁꯦꯝꯕꯤꯕ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯀꯔꯤ ꯀꯧꯒꯦ ꯃꯔꯥꯊꯤꯗ ꯀꯔꯤ ꯀꯧꯒꯦ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯂꯣꯟꯗ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕꯗ ꯃꯣꯏꯅ ꯑꯞꯄꯦ ꯀꯧꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯞꯄꯦ ꯀꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯗꯣ ꯑꯩꯅ ꯁꯣꯔꯠꯁꯇ ꯊꯥꯒꯠꯄ ꯀꯥꯟꯗ ꯑꯞꯄꯦ ꯕꯣꯜꯁ ꯑꯅ ꯊꯥꯒꯠꯄꯅꯦꯕ ꯑꯗꯣ ꯌꯦꯡꯕꯗꯁꯨ ꯕꯣꯜ ꯃꯥꯜꯂꯤꯗꯅꯀꯣ ꯃꯇꯨꯝꯒ ꯇꯥꯗꯅ ꯑꯗꯣ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯕ ꯍꯦꯜꯗꯤꯁꯨ ꯑꯣꯏꯕ ꯁ꯭ꯅꯦꯛꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯅꯦꯛꯁꯦ ꯑꯗꯨꯝ ꯇꯤ ꯕ꯭ꯔꯦꯛꯇ ꯆꯥꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯥꯔꯤꯉꯩꯗ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯁꯤꯁꯦ ꯆꯠꯅꯤꯒ ꯀꯣꯠꯂꯒ ꯆꯥꯕ ꯃꯥꯏ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯆꯠꯅꯤꯗꯣ ꯑꯗꯨꯝ ꯍꯦꯜꯗꯤ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯦ ꯁ꯭ꯇꯤꯝꯒꯤ ꯇꯥꯏꯞꯅꯦ ꯑꯗꯨꯝ ꯑꯗꯣ ꯘꯤꯗꯣ ꯃꯥꯅ ꯑꯣꯞꯁꯅꯦꯜꯅꯦ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇꯁꯨ ꯌꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯦꯜꯗꯤ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯘꯤꯗꯣ ꯍꯥꯞꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯁ꯭ꯇꯤꯝ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯕꯦꯛ ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯧꯔꯒ ꯆꯥꯕꯁꯨ ꯌꯥꯏ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯅ ꯑꯉꯥꯡꯈꯩ ꯆꯥꯕꯗ ꯍꯥꯎꯅꯅꯕꯅ ꯘꯤ ꯈꯤꯇꯪ ꯇꯩꯕꯅꯤ ꯍꯥꯏ ꯑꯗꯨꯝ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯀ꯭रिꯁꯄꯤ ꯑꯣꯏꯕ ꯃꯊꯛꯇ ꯀ꯭रिꯁꯄꯤ ꯑꯣꯏꯔꯒ ꯃꯅꯨꯡꯗ ꯌꯥꯝ ꯁꯣꯐꯠ ꯑꯣꯏꯕ ꯄꯣꯠꯅꯤ ꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥम ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯦ ꯇꯧꯕꯤꯌꯣ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯈꯨꯕꯤ ꯑꯝꯇꯪ ꯇꯦꯛ ꯂꯥꯎ ꯅꯝꯁꯤꯜꯂꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯣꯜꯂꯝꯃꯅꯤ ꯑꯗꯣ ꯃꯊꯪꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯀꯥꯟꯗ ꯃꯌꯥꯝꯅ ꯑꯅꯧꯕꯗꯣ ꯌꯦꯡꯕꯤꯌꯣ ꯑꯅꯧꯕ ꯃꯌꯥꯝ ꯊꯥꯒꯠꯂꯛꯀꯦꯕꯀꯣ